Kanglupki irang leibana sahi Kut Festival pangthokhidre Kuki zo sing sawa ningba kaire. Haukiba chahi kayagi mamangdagi November amada Chin Kuki Mijo Community Singna leptana pangthok tuna lakiba Kut Festival sahi asigi oinade hauzik thokleba kanglupki irang asina maram oiraga pangthokhidre festival asi pangthokpa ngamkhidaba asigi namakta Kuki zo singe bakadigi chaona ningba kaiba ama haibadu oire mahi marong lak lokpaga mari lainaba Kuki zo singna makoigi nat ki chanabi kayaga loina unity ki wakalonda sahi kudingi Kut Festival asi pangthokna lakibani adubo haukiba chahi lisingani kulhumdoi gi me ahumdagi hauna set asida thokkiba kanglupki irang asina maram oiraga Kuki zo gi family kaya awa ana mayok na hauzik su relief camp ta lairiba sing adugi mafamda solidarity utpa oina sahi asigi oina Kuki zo singna Kut Festival asi pangthoktana buwarep laukibani haina Kuki zo council gi spokesperson Ginza bu aljong na phongdokre mahakna makhatana haikibda India government ki solution khara laktriba fawbadi Kut Festival asi pangthokkadra natraga pangthok loidra haibasi haibangamde Kuki jo council gi maikaidagi ka Kuki singi oiba legislature labor union territory gi moongda tonganba separate administration pigedabani haina hauzik taliba demand asi athuba matamda warishil ama puraknaba central government na honagadabani hairi NSCN IM की जनरल सेक्रेटरी की पोस्टर सेगाiramba लाइबक्तिबनी कोटु कांगपोकपी डिस्ट्रिक्ट के मनुंग चना लेबा ताइली खुलदा NSCN IM की जनरल सेक्रेटरी की पोस्टर शखंगदबा मियोय खरना सेगाiramba अमदी बोम्बुलाना चिंगबा थाकी हाइबगी थोंग अदु लाइबक्तिबनी हाइना कमिटी ऑन ट्राइबल यूनिटी कोटुना फोंदोरकपा गलोइना अकनबा मोंगदा यानिंगदबा उलगले कोटु इन्फॉर्मेशन एंड पब्लिसिटी न कुयेक पिटु थादोरकपा चेलमन हाई थौदोग अदुग मरी लेना Naga People's Organization NPO na ngarang presa thadhorakpa ultimatum ama thengnare matang asida NPO na fawriba nungaitaba aduda kotu da su sapsa na fawi oirakliba fibam asida CSO singna Kuki jo miyam gi thamoi sokadaba moongda maram sadaba communal gi irang sagat piganu lamdam asida Kuki jo miyam na khunda laitaduna lairiba mafam singda komai harauga mari lainana raw speaker shijinaba amadi bombula thabna singbage thabak thoram singda thingba thamlaga lairibani amaromda atopa Furuki luchingba amagi photo segaiba natraga mang takhanbagi thawong sathabana political goiba khudong saba amata fangadaba laite maram aduna LPO na su kanagumba kharagi thawin sin natraga semjin chajimbo wafamda thajabiganu masina region asigi tangdu laitaba amasung nungsi chanana leminaba asida akaiba pirakpa yai yariba makai asum aran hana khangdokpana achumba khongthang oigani pumnamak sing asi oiduna su region asida lairiba naga ichil inau singe thamoi sokpa thaudok asigi achum aran thibada committee asina angamba thaudang lawgare hainasu kotogi cherol asina makha tarakli PR lauthuktuna Manipur miyamna pamliba popular government ama semba haibasi RSS ki so pambani chaliba sahi asigi haukiba February 13 dagi hauduna India lengakna Manipur state assembly suspended animation thamduna President rule thamliba asilauthokuna Manipur miyamna pamliba elected members singna semba miyamgi oiba popular government ama semba haibasi RSS ki so pambani haina phongdokre wafamasi haukiba October 13 dagi hauduna ngasi pawba Jabalpur da pangthokiba RSS ki Akhil Bharatiya Kalyakari Mandal mifam adugi matangda pangtokpa pawgi mifam amada RSS ki General Secretary Datia Hosabalena phongdokibani pawgi mifam aduda RSS ki General Secretary Datia Hosabalena hai Manipur da thokliba crisis ase ngasidi tapmatapna ing tapagi lambi da changsilakle Prime Minister Narendra Modi da Manipur da chatuna Manipur da thokliba crisis asi hakthengna yengsin kibasu laikre Manipur miyamna pamliba elected members singna semba popular government ama semba da RSS ki maikaidagi su sagali athuba matamda hiram asigi matangda government ki maikaidagi Manipur ge fibam ase nahawna na yengsinbaga loina telaba matam asigi manungda arepa warep amalawragani haiba RSS ki mapamda yamna chawna thajabale haina suphungdoke asida natana lebak asida lairiba inkalagleba naharol singda hak mayai kaba drug ki saiteng mayok tariba asigi matangda mahakna makha taraduna hai leibak asida lairiba school amasung college singda mahai tamliba inkalagliba naharon singda ngasidi drug addiction chaiteng ama pak sauna
laina amagum sandurakli iram asigi matangda lengake maikaidigi khongthang kaya paikhatlaklabasu khunai asidadi drug pu maru fangna muthatnaba honabada imung manung amasung khunai asida lairiba miyam pumnamakna amatta oina thengnaminaba mathau tai RSS ki maikaidagi suinkhalakliba naharol singbu drug tagi lapthok hannabagidamakta mathau taba thabak thoramsing paikhatlagan haina sufongdoke Government quarter da lairiba IDP sing quarter thadokuna satkinaba Home Department gi order kudakta handokpiyo haukiba sahi lising ani kulhumdoi gi May 3 dagi state asida tholakkiba kangluki irangna maram oiraga tungan mafam singdagi lanjilaktuna hauji Imphal West ki Langwan Gambiles zone number 1 zone 2 zone 3 amasung zone 4 da lairiba government quarter sing da sangsafam lauriba IDP singbu akaknaba matam piduna mafam adudagi satkinaba Manipur Sarkar gi Home Department na thokiba order asi khudakta handokpiyu hyriba order asi IDP sing yabangamloi haina ngasi press club ta pangthokiba pawgi mifam amada IDP gi mahut silaga Churachampur gi mutum yohen bana phongdokre mahakna makhatana haikibida mayum makai tumna mai thakibadagi lanjela kuna thabak supam nompham khangana wana lairiba IDP singbu sarkar gi maikaidagi ngami haiba matagum order amathokuna mafam asi thadoktuna satkigadabani haibagi to asi miyoibagi minungsi gi wangmadani IDP sing mafam adudagi sattaba yade hairagana makoigi hanagi mayumda hanjallage sarkarna makoigi matik saba security pibiyo madu ngamloidaba oirabadi government quarter da laidiba IDP sing mafam adu thadoktuda sakro hyriba se hauzik makoi kadai da layu haibno irang asina maram oiraga haukiba chahi anirom ase langolgi government quarter asida IDP family chani rom sangjafam loguna laklibani Makoi masagi mayumda hanjarage haina sarkada kayarak hanna haijarabasu hauzik fawba makoigi security pibangamdre madu natragana makoigi permanent oina khunda laitanaba mafam ama pibiyu haibasu pibangamdre IDP singa thengnariba awaba khudongsa daba kaya asigi matangda wari sananaba Imphal West ki DC ga unanaba honarabasu DC gi maikedige hauzik fawba makoigi appointment piyu haiba yade adummakpu makoina government ki makoi quarter dagi namduna hongdok hannaba honariba asigi mayokta Imphal West ki DC amasung Manipur Police ki DGP da aiba cherol pisinduna formal appeal tawkre adubu hauzik fawgi oina officing asidagi response amata laktre lorena government ki maikaidagi su thazaba amata pirakpa laitre makoina demand tawriba asi matam supagi oina government quarter asida leige haiba nate makoina hana leiramba lamdam aduda handuna mahoksagum santi amasung tangdu leitana leiba yadriba fawba matam kharanigi oina mafam asida leijage haibani haina sarkar gi thawongbu pendaba phongdoke amaromda sarkar gi maikaidagi nongmada IDP amada lupa marfu khakpiba asina punsi hingba yagadaba nate hingnaba honabada awaba kaya khangliba cherakta order ama thokuna IDP singna lairiba mafam asi thadokuna satkinaba honoriba asi mafam matam sataba sarkari khongthangni maramaduna order asi atuba matamda handokpiyo haike Tanzania gi mikhl matungda khana chainabagi thodokta miyoi chatret sikre Tanzania da mikhl ga mari lenena haurakkiba miyam gi hauda numit humni ge manungda miyoi chatret sire haina opposition party na phongdokre lebak adu da internet kya thingba thamliba maramna miyam gi ihona miyoi kya sikhebage haiba chapchana khangba ngamdrabasu opposition party na de miyoi chatret hena sire haina phongdoke President Samia Suluhu Hassan na opposition gi miyoi kya fajinduna jail da thamkibaga lena miyoi kya rep oiba yahan kide haina opposition gi maikedi marasiri maki ka henba thong adubu yaningda bafungdor aduna masing yamlaba miyamna darde salam amadi city singda iho haurakpaga lena sulip amadi polling station singda attack taraki miyamgi iho laksina bahonabada internet shutdown tawkibaga lena curfew gi ating bathamjinuna mipum kudimak mayumdagi mapan thokana bakhanganki Andhra Pradesh ki Venkateswar Temple da miyam nesinabada miyoi mapan sire Andhra Pradesh ki Sibakakrum da leiba Venkateswar Temple da laikurumba lakpa miyam nesinabada nupi amasung angang singna namna miyoi mapan sire Hindu lining chatpa singi maru oiba numit ama oina launariba Ekadesi ga mari leinaba laikurumba lakpa miyam nesinabada miyoi sing adu sikibani masing yamlaba nupi amasung angang sing yauna miyoi kyana laikurumba laknake
laisang aduda changnaba honabada angam tanarakpadagi miyam nesinabagi thawdok adu thokibani thawdok thokphamda police lakuna lai khurumba lakliba miyoi adu mathang manaw naina ahan akon oina laisang adu changhanke baraksida betka tesword temple da miyam nesinabada miyoi mapan sikibagi thawdok adugi matangda Andhra Pradesh ki Chief Minister Chandra Babu Naiduna awaba phongdokre